Chinaw mayam hojiki oiba pawama Kuki MLA singa Kuki lalhoba su chana riba leader singa Guwahati da megi tang tara tarukta mifamama pangthok naba lepna khare hairi hoji Kuki MLA sing mai gi thakta Manipur to khai tanaba amadi India thugaina bagi tamakta angamba thakta honaba leptri Kuki gi leiriba MLA sing amadi Kuki lalhoba su chana riba Kuki lalhoba singi leader singa Guwahati da lakliba megi tara taruk asida mifamama phamna bagi tamakta lepna khare hairi Hariba pause tamina si koi chinaw mayam Kuki zo MLA sing amadi su chana riba Kuki lalhoba singi oiba mifamama Guwahati da pangthoknaba lepna khre Kuki zo MLA sing amadi suspension of operation su group da leiriba Kuki lalhoba singi lusingba singi mifamama me taraga tarukta Guwahati da pangthoknaba lepna khre hairi aduga yamna nungaiba pawama pangthoko deriba Sirolili festival asida lambi thong chatpada kanagumba amana athingba piba yaro hebagi wafam ju thambire karigumba lambi thong chatpada athingba piragadi tumina leisaloi adugi chapchaba sairak pigane wafam ju lae haibadi Sirolili festival hairibase Manipurgi puwariga yamna mari leinariba adugumba Sirolili festival ni ukhulda pangthoka deriba Sirolili festival asida mayam punama apun boina saruk yaminasi amadi Sirolili festival asida lambi thong chatpada athingba pirakpa taragadi athingba piraibado ado tumina leisaloi chapchaba cherak pigane bagi wafam ju thamae aikhoigi leiriba ichinaw naga tangkhulgi akhoi ichinaw singi magedi thambira ko wafam ni taminarasi especially for Kuki noi tagadabani shanti pamdaba Kuki sing illegal immigrants Kuki narco terrorists sing nathibong sanaba leitabadagi aduki mati warabani adubu hojik phawada noi langi wakan khanba lei loidri adudi pause tarsi ko makhata na Kuki sing saba thakpa phangdaba kyamuk yamna ware bagi pause mayam hapcharake Sirui festival pangthokadaba mafam yoba lambida satok sentawbada apanba pidanaba wafam tangkhul nagalokna khangankhre lakliba me kundagi kunmari phawba ukrul district ta pangthokadoriba manga suba state Sirui Lili festival da furuk khaidana kanaguba matana lambida satok sinamadi tokai taningba khodok thohandana ba tangkhul nagalong TNL na Manipur da leiba furup singda apil tawrakle ngasi TNN na thadorokiba cherolasna hai Sirui festival asi puwari ga yamna maru oiba kumai ama oina lakhibani masida state asida leiriba phuruk khudimangna saruk yabiyo tangkhul nagalungna konba amade kumai pangthokadaba mafam yoropagi lambi chengba mafam singda kanaguma phuruk amatana pamdaba thodok amadi lambi da chatok sen tawbada apanba pidana ba phongdorakle karigumba tangkhul nagalungna hairiba wafam ase taiwan nabada thabak tawraklabadi maduda tangkhul nagalungna khangduna leiroi haina cherolasina phongdorakle Susanpurda huji offer ke ama pi khare National Highway sing blockade tawbadagi Susanpurda huji waiba benefits amadi Susanpurda huji phangiba offer mayam ama adudi taminar se ko offer sing se karino haina aduga Imphal se Kuki singna pukhri ni nga jo ibani haina yamna karemna gibado pukhri dagi pose thajalaktabadagi Susanpurda sanaba thaknaba leitre hairi pose gi mamal aduki matik tange MRP price dagi 20 to 40% hena tangna yola e hairi Hojik Imphal dagi Susanpurda pose thabi raktabada oiriba phibam do khani leiragadi kari oirakani hojikti only 20 to 40% ka helakpani aba khani leiragadi adubawna phangdoriba phangoidoriba Imphal gi power se uredana Imphal dagi pose changaktabada Kuki sing loina ngauna chelak tore pose mamal tange aina koi kappe hojik adudi pause tar se ko aduni Imphal da pukhri ni nokna ramado pukhri dugi power do uraba Noina National Highway sing blockade tawbado adugi mahaini noina hojik charibado adudi tarsi ko illegal immigrants Kuki refugee noi mayam Churachandpur district noma ki tangai fadaba potsai sing fangdabagi kham thengna ware potsai khudimak MRP gi mamaldagi sada kundagi na nefu fawbagi sangda hengat na yole haire kangluk ki irang mayok nariba Churachandpur district ki miyam noma ki tangai fadaba polam sing fangdabagi kham thengna awaba mayok nare sana thangnuba polam sing MRP gi mamaldagi sada 20 dagi 40 fawba hengat na yole haire Guwahati Dimapur natraga Aizolda cement bag ta lupa 380 dagi samri fawba pibado Imphal City dagi kilometer 70 romta lapna laiba Churachandpurda bag ta lupa 700 yaure nongju thagi matamdagi masidagi hena awaba phibamda mayawnaga dauri Manipur aduga central amadi Kuki gi lalhoba su chatnariba Kuki lalhoba gi leader singa loina na Kuki gi CS organization mayam ga apun boina kangpopi da mifama pangdo khare Kuki singna thamiba demand separate administration piga dabani amadi loina na Kuki singna thamiba demand kaya ama se karino abadechana mayam tamina siaba kangpopi da central ga Kuki gi leiriba CS organization amadi Kuki lalhoba su chatnariba Kuki lalhoba gi leader singa apun boina phamina khare ba tamina siko kangpopi da makoina thamgiba demand singse karino haina
मखोई कुकी गी लेरिबा MLA amadi kuki gi leidiba mayam sena chungera langra any how mon talbi demand sing asi su taksan ba lepte lali haina khangna makoi ning handia ba santi pamda ba adu ba kuki illegal immigrants kuki narco terrorist sing sigi mathakta hojik phawda khoi central government na sab chaba action lobi dri ba se kari gino khangdare adu di paw se amta taminer se koi chinaw mayam kangpokpi da central amadi kuki gi leidiba lalhoba gi su chatnariba leader singa unabata natana kuki gi CS organization mayam apun boina pangthokiba mifam adu da thamgiba wafam demand sing do kari no habdo tamine si chinaw mayam Center na Manipur crisis thuna loisinaba so group ki lusingba yauna kangpokpida mifam pangthokre laiba asna thengnariba national security ki issue asigi marakta chahi ani henjelaklaba Manipur ki crisis ase atuba matamda kuki miyamna talaba demand ase piduna center na loisinabaga mari lenana India lengak na suspension of operation su sanariba kuki gi khulai paiba group ki lusingba amade tongan ba CSO singi lusingba singapore na phaminaduna mifam pangthokre kangpokpida laiba aduga nakana moramda amu kuki singje peace farm da furup ni haibagi yamna achoba khudam samno ama isinaw mayam yengminar se ko separate administration hana piga dabani asigi mamangda sirolili festival pangthopaki tamakta maitai singna kuki singna taba mafam singda chatpa yaroi aduga chatpa taragadi kuki singna piriba challenge se mayam yengmina se ko asidabu kuki singje peace pamdaba amadi kuki singje lan pamba amadi irang sogot fruit ni haibada kari amuk chingna ningai leirege ba aduna kuki singji terrorist ena lauthokpa yarba amadi kuki singjina ngasi jawawda leiba irang sogot pa adugumba fruit ni na hojik phawda ko central government na lauthokpi dri se kari gina wa hangje si oina hangjage adudi pause taminer se kuki singjina ngasi jawawda shanti pamde peace pamde mage khuding makta chalu mafam khuding makta irang sogatli asisu yamna achoba khudang chamna amani hojik kuki singna amukamuk irang sogot pagi wafam kaya ama thamai base asi central government na kuki singi mathakta legally action lokhat pe wafam se si haijage adudi pause taminer si koi chinaw mem Ijena Pungdorpo Zerolamada, Hokiba Sahi 2023 May 3 dagi Horakiba Irangasina Maram Oiduna, Kuki Miam Asisu Awaba Tenkaya Kangduna Lady, Imphal Valley the Maitasing na Kuki Singi Yumkai, Lantum Mahan Tahan Batanatana, Sir Samasung Kuki Kulkaya, Mai Tadana Mahan Tahan Kibagi Todoxing, Nasisu Kuki Miam na Kawung the Lady, Manipurgi Irangasida Kuki Miam the Satarakiba Hingsagi Oiba Todo Watoxingi Matangda, Asumba Wayel Oina, India Lengak na Kuki Miam na Taliba separate administration demand piduna kuki miyam gi justice piga dabani haidiba asumba wayel asi piduna kuki miyam na ngasi thengnariba awaba khudong chadaba singa si kharada oirabasu India langak na kohanaba honadringai Sirui Lili festival da saruk yanana bagidamak maitai sing kuki gi leiriba khullamade territory sing phauduna chatpa yaroi kuki miyam na so maitai gi khullama song territory sing da kaidongai da khungul taba leiroi KZBB EJ na haidiba wafam sigi mayokta maitai sing na karigumba kuki khullama song territory da changsilaklabade maduda tholakpa afafata teksak punamak masa masana pujagadabani hainasu akanba wafam thamlakle ningsingba yabadi irang asina maram oiraga Siroi Lili festival mamangda mapung phana pangthokpa ngamdana lakhibadu sahi asigi oinadi Manipur lengak na Siroi Lili festival pangthokani haina phungdokpa laikhre loinana festival asida saruk yaba phangnabagi damakta Imphal dagi MSD gi bus service phawba tawhannaba sem saba loikhre loinana festival ase organization singna festival asida saruk yaba lakpa singda lambida ayana panpi naba mangjauna na khangan kiba laikhrabani laingang na irang hanjilaknaba phanakan honarabasu kuki singna Siroi Lili festival da maitai singna kuki gi kolsing phautuna satpa yaroi hairakpada ngakna thokle hairi Imphal kuki gi yummai chai ka hairibado adunoi pakhum phangbani adu Pakistan terrorist tarama thoisi Pakistan terrorist 78 hena soi humbutra ni pan hena soiaba ado Pakistan da Indiana pakhum pibani Pakistan na India da horokpadagi India na hana Pakistan da haukiba leite Pakistan na India da blame tawraga Pakistan na India da warauraga adu yadoriba nate same to same kuki terrorist singna maitegi mathakta otpa neiba kaya ama tawrapa kuki terrorist singna maitegi yum kaya ama mai thadoga mafam do JCP na takhairaga mafam do tampak oine semdoga kuki singna maitegi marala jedraba misam kaya ama mihathina hatkiba marala jedraba student kaya ama tamthina Paraga otlaga nairaga makuchalaga hatpigiba amadi hojik kuki singna maitei da taneriba blame mayam amado nakhoina tawjarubadagi mahai sabani
hojik hojik Pakistan ki terrorist tara ma thoi sibaga Pakistan ki terrorist humbutra ni panene so ibado makoina tawzarubi mahai sabani India da warauraga India da blame tawraga yadori banate Kuki singna maitei ki mathakta warauraga maitei ki mathakta blame tawraga yadori banate Pakistan ki matau tamganu Kuki ga Pakistan ga sap mana mai phibam do mafam khudingi example pi ganu history puthoro maitei na hana Kuki gi yum amatang mai tha ki ba leibro maitei na Kuki amatang hana hat ki ba leibro leiraga di proof to puthoro ekhoi di proof pi ge Kuki na hana maitei gi yum mai tha bane ba se ekhoi proof pi ge aba Kuki da su proof to leiraga di proof to piro oi da pa da ba chin thiwa pangang ba Pakistan na on ngang ba damaina Kuki no sio damaina tawrakanu machin thiba Kuki terrorist illegal immigrants mayam na thanbadagi ngasi Manipur da sugo phibam oiri bani abase Kuki noina kawroi de bani maitai da koi tai tai na ganu ngasi chahi lising kaya ge mamang dagi Manipur se ing tapna nungai jai phana maitai na ningthau palaga phurup kaya ganu hisana leidaiba adugma maitai phurup ni minung si chawba maitai ni aside sida Kuki illegal immigrants refugee ngarang talaga oine tene na maitai gi marine thauna gi mathakta oine tene ba blame kaya ma tawsala kya bado na khoina honara so adu karisu kanaro ebase malem pumana khangabani Kuki singje machin thiba phurup ni aina India ga sona kibal landa Pakistan lan mitra mathoi siki humdraga Nepal soki haina phondora kre Pakistan amasung India gi marta chauna ongkhana duna khut thona kibada Pakistan gi lan mitra mathoi siki baga loinana humudraga Nepal aso open nang ki haina Pakistan lan mi gi makai de gi phondora kle Pari mom channel chiwi yengbiri ba mayam punang pui kai khumna jeri ichinaw mayam pau khara makha da haptringai mangda marak sida wafam khajitang thamjage hauze Guwahati da Kuki gi MLA amadi Kuki gi leiriba lalhoba su chana riba lalhoba gi leader singa Guwahati da mukamuk megi tang tra trote mi phema phamdori honari base jengo Kuki gi leiriba MLA singsina Kuki terrorist singsina tawriba demand se aran mani khangna Kuki gi MLA singna santi pamde base hauzik leiriba Kuki gi MLA singsigi mathakta central government na ahak pa cherak lokhat pi waiba phamse asi haijage amadi hauji Siroli festival haina akhoi gi puwari oiba Manipur sida hanadagi pangthoaga laiba adugumba Siroli festival asida amukam Kuki singna athingba piraga lambi thong chatpada athingba pisalaga singnariba kayama tawreiba se asigi mathak central government na ahak pa cherak pibam thokpura thoktabra ise mayam asi wahang ama oibam thokpura thoktra mayam su sum comment tobiroba aduga amukamo hauji Susanpur da Kuki singna oiriba phibam mayam se asigi responsibility asigi daitya se kanana lodoi banu Kuki masana logada bani kari gina abde Kuki singna national highway sing blockade tawsale Kuki singna lan horakpadagi hauji asiguma crisis mayam se thoi bani aduga amukamo nakana maromda hauji Susanpur dagi hauji Imphal da chathochin tawbada su Kuki singna athingba pibani Home Minister Amit Shah na chathochin tawbagi ayaba piraga su Kuki singna athingba pibani na hauji Imphal dagi poche changsalaktabadi Kuki sing sa na bathaknaba leitana ngaukhale aduga amuka soina adudari soina important oiba pawma hana tamina sikoi chinaw mem Susanpur district ki khwaidagi maroba pot sai seng putok pusin taunariba Imphal Susanpur highway su kanglup ki irang asina maram oiraga pot sai pusin ba yadre masigi atopa lambi oina Mizoram gi capital city Aizawl dagi kilometer chaniga marphurom sangba singi yamna khudong thina oiba lambi saruk sing phawraga Susanpur tamna pot sai pusilakpada lambi gi khudong thiba kaya sumayok nare lambi gi pheba masi ka hena fatabata natana akhuba slip chatpa amadi landslide na singba kaya mayok nabana Aizawl dagi Susanpur tamna malpuba truck sing lakna bahona bada numit nini amasung masidagi hena sange Mizoram amasung Susanpur galona riba tuibai turel gi mathakta sariba yot ki thong asisu yamna condition phaba haibadu oidabana akaknaba volume khaktama hafalaga truck sing lanthok lansin tawri Susanpur da leir aduga Susanpur da rape case aduki matik masing yamna thoi chahi amda Susanpur da rape case kya thoi base yengmina si Kuki singna asing ba saraga su kanaroi Kuki singi asing ba se malem pumana khangak to mi aduki mati mot pa phurup aduki mati minungsi yaud ba phurup Kuki masen da bauna hana ba ngamba Kuki masen da bauna nusi yaud ba minungsi yaud ba rape case aduki mati leye ba se Susanpur da hoji rape case se hi amada kyamo yam la ye ba se mayam yengmina si ko asina di atopa Purupka kari nusi sana na laimina bangam dori banwa ba sahi mada Susanpur da thoiba rape case kaya no abada tarasiko Susanpur khakta da rape case
कुंथ्रा रजिस्टर तौखी हाइना फोदोरखरे मणिपुर की कुकी जो सिंह मपुंग खुंदाब डिस्ट्रिक्ट अमा ओरिबा चुरचानपुर खक्तदा हौकिबा सही मंगादा रेप केस कुंथ्रा रजिस्टर तौखी हाइना डिस्ट्रिक्ट ऑफिशियल सिंह फोंदोखरे अदुगा कुकी सिंह इम्फाल सिबु यामना करेमनरगा पुखरी नि अखोइने ngaजु इबनी अखोइने हानिंगमा मतमदा फारा फारा हातोरिबनी का यामना करेमनखिबदो हौजी सुसानपुर की मथिबोंग चादोरिबा मयामसे इम्फाल दे थाजलक्त्रदि चाबा फंगदरे चुचानपुर पेट्रोल पंप कया अमा थिंगे हौजी चुचानपुर ओरिबा फिबम हौजी असिगी पाउसे तारसिको इम्फाल दगी अखोइगी पुखरी दगी हौजी अदुगा पोसै थाजलक्तबदा करी ओइरेबदो नेशनल हाईवे ब्लॉकेड तौरगा मयामदा अवाबा पीनेना खल्लोबदो अदुदुगी नखोइने निंगजरिबा नखोइने खंजरिबा लाइदो अदुदुना नखोइदा चलिबा लिचत सजतो अमता पामदेबा खंगबा नखोइने निंगजरिबा ईश्वरदो मी वाहनगेना खनबा अदुगुंबा ईश्वर नतेबा अनोइने निंगजरिबा ईश्वरदो मयाम पुनमकपु नुंगाई याइफबा पीबा अदुगुंबा ईश्वरनेबा अदुदा नोइनदी ईश्वर निंगिनी हाई अदुगा ईश्वरना यादबा थबक ngata तौरबनिना अदुदुगी महैदो ईश्वरना रोइदे सुम पिजरेबा अदुदी तारसिको हौजी चुचानपुर ओरिबा फिबम से करिनो हाबदा पेट्रोल पंप कयामा हौजी थिंगरे इम्फाल दगी थाजन बिरक्तबदगी तारसिना नेशनल हाईवे ब्लॉकेड तौरगा नुंगाइने नोइना तौरुबदो लान तौरगा नोइना नुंगाइने ngasisu लान लेप्त्री हौजी अमुकम गुवाहाटी द नोइगी लेरिबा एमएलए सिंगा सु चनरिबा लालहोबगी लीडर सिंगा सोमुका मिफम फमदोरी शांतिगी वरी सानरो शांतिगी नथिबोंग चा फंगद्रिबदो कमाय तरो चा फंगनी पीबा कुकी की इंगांग सिंग हौगलिबा मयामदो अफबा मी ओहेनगेना वरी सानोबा लेरिबा प्रूफ मयाम सिंगा नुखिसाना लेमिनसेना वरी सानोबा हयें फमदोरिबा मिफमदुदा पाउसे तारसी चुचानपुर हौजी ओरिबा फिबम से करिनो हाबसे लांथोक्लांसिन तौरी चुरचानपुर पेट्रोल पंप अयाम थोंग लोनखिबना ब्लैक हानदे इम्फाल चुरचानपुर तमना पुसिलंबनी अतुबु हौजिक्ति पंप सिंग लोनखिबना पेट्रोल की ममल असी लीटर चादा 20 की चांग ममल हेंगन योले चुरचानपुर डिस्ट्रिक्ट ऑपरेट तौरिबा कुकी लालहौबसिंग असिनसु आइजोलदगी चुरचानपुर तमना पोट पुसिलक्तिबा ट्रक सिंग यावना लोकल ट्रेडर अमसुंग शॉपकीपर सिंगदा मखल मखा कयागी टैक्स कया लौरी मसिना पोटसगी ममल का हेना वांखलकपगी मरम ओइरी चुरचानपुर कैथेल बेंडर फमलेब सिंगना फोंदोरखिबदा सही अमगी ममांगदा सेंग केजीदा लुपा 50 पिरंबादु हौजिक्ति सेंग केजीदा लुपा 60 यौरे गैस की ममल सु चादा 20 की सांगदा हेंगले आलू केजीदा लुपा 90 तिलहौ किलोदा लुपा 40 अदुगा सिंगना केजीदा लुपा 100 पीरी एमआरपी थारगा लाकपा मपानदगी पुसिलपो पोसै सिंगसु इफोंगफोंगना चादा 20 दगी 40 फावबगी सांगदा हेंगले मसिना मियाम अवाबदा खम थेंगले हाइदे अदुगा मुकै चिनाव मैम एखोइगी आरामबाई टेंगोल की लुसिंग पुएन ओइबा कोरेन गानबना मैंग यफमदा थमीबा वाफम से मेसेज से करिनो हाबसे कोइ खजितंग खनमिनसी चिनाव मैम हारिबा वाफम से करिनो चिनाव मैम तामिनसी लुचिंग पुरेल कोरोंगान बखुमन की पेज तगी पोस्ट अमनि खलको चरगा मियाम दखदोल तमजगी मफम अमदा चटपाइबसी चुमत्रिंग चटप यारोय थैदोक थैजिन लांथोक लांचिन काखत कुमथा तौगनी अदुना पंथुंग यौनब चटपदा अमुक्सु अफबो ओइना उनगनी अमुक्सु फत्तबो ओइना उगनी सीदी हौना सानि हाइरे मखताना आइखोगी इना लाइनिंगदा येतनारिबा पुनमक लुइसिनदुना अमत्ता ओइना चटनबा इना लाइनिंग लुक मैचौ मैनौ सिंग आइखोय एतीना अथुबदा उननबा चिनजरकनी मसिदा लाउदबा यहौदबा सिंगना मखताना मरै तुरै येना खोटपा अमत्ता यारोय पुनसिनजी हाइबदा यारक्तबा सिंग अदुदि इना लाइनिंग नुसिबा नते येकनबनी हाइबा वफम चिंग थमलकले मखा अदुगा मैम सोना खांगनरिबा इजुनिंग थौ हाइबा पेज तगी यामना ममल लेरबा वफम कया अमा यावरी हाइबा वफम नजे सिनाव मैम खजितंग तामिनसी अदुगा एखोइना लखतपा जाबा वफम हेगे एखोइ लौसलगा खंगमिनेसे वफम जेसी हाइजगे हाइबा इजुनिंग थौ हाइबा पेज सिदगी लखतजबा पाव खजितंग मैम तामिनसी सिनाव मखा सतरकपदा इदु निंथौ हाइरिबा पेस असिगी पोस अमखक लखोचरगा थमजगी समु वारुम निंथौ वारुम राजनीतिददि येकनबा लाइते मिचंग लाइते मतम मतम गे लेबा की थौदो वाथोक थेंगनाबा खना नाइननाबनी कलेक्टिव डिसीजन लौमिननाबनी थबक तौमिननाबनी मणिपुरददि तौरिबा राजनीति असिदि थाइन इपाइपुना हाइबिरंबा समु वारुम निंथौ वारुम हाइबा अदुमक हौजिकसु तौरि ख्वांगसेट लाकनरगा मुंगना सनगदबगी नरोंदा नमननाबा ngaidana lainabani marom तौनदना खुदोंग चाबा फंगबदा नमगदबगी
naidana leiba rajniti adu rajniti kaudeko haiba wafamsing thamli Manipur gi issue irang asida yenglagadi kaisamthong kendra dagi thanauja maheshwar asi chief minister hapasi hiningi MLA sunate bot amukta ka gi basulaite leba kini haibada areiba pangal lausing paisa putoktuna seli chongliba mana tawjariba sing asi thaganingai oidro mayamna fai hojik hainariba asi hayeng bot mayada amuk loina kawkhini voter sing asi su mari mata khangna chanaba kanaba oija oitak thidana lei leba ki chongtoktuna thabak torokpa mi da bot piba tambiba fai hairi matam leiri chief minister oiningladi hojik lambi thingdana leiriba relief camp da sahi ani hena lerekliba miyoi kya asi gi khanbiduna wakhal lausing puthokpiduna lambi hanganba inmate sing magi mayumda hanjinhanba ngamnanaba han honabiyu adunatana leader fatti haidana leader sinanaba koilau lauriba honariba group semlaga PR manungda sakar semni tauriba asidi thaina natre public sing direct laishu mangal khara phangnarabanina nakhoina tauriba dharma adu yeningdre masi MLA singna thabak wanombagi paisa lausiluba tika gi bill gi pressure hinjilakpadagi sakar semrani koilau laubo mali lan manungda lotlaga laikhiba sakar semlamdai power pairamdai da chongthorokpa nakhoibu vote khalakliba voter sing adusu angakpani namangda tariba problem sing adu solve tawba ngamba mi aduna CM oiba yagani problem solve tawdriba makhai kana amatana sakar semba ngamloi sakar salaibasu ngamloi maitai public ase thainadi rajniti da kaya khoijang dabani adubu handakti voter chandriba angang masu rajniti da mai haudana leiramle masi ataina natte thabak phangdaba mayam ama MLA matung kuin inadana laikhibanani angakpani masagi sahi kuntra manga nipu suruba matamda thabak thiba hawi nahan khai kaidawbano khangdre mamanaba mayam thabak tagi retire taramdaidani thabak thinari ba si S gap asi sahi kungi mathakta leire S bar oikibadagi tawpham leitrabanina MLA matung inba angang khomlaga politics ki wari tawshinba shiguma miyoina masing prik thale aduna social media da rajniti sanapam oirekli ba sisini hairi makha Isinaw may ngasi gidi video se matang se loisan jarege video se ga soiran yaw khiba kya lere ga songa pi waina pari mom channel la yengbiri ba mayam puno ge pham da ikong non jari kanglei pak na yai fare ibudo pakhang mana yai fare